ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯉꯛꯄꯗꯅ ꯊꯜꯂꯕ ꯃꯐꯝ ꯀꯌꯥ ꯑꯃꯔꯣꯝꯗꯤ ꯂꯩ, ꯑꯗꯨꯕꯨ 40 ꯃꯤꯂꯤꯌꯟ ꯏꯌꯔꯁ ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯑꯉꯛꯄ ꯀꯌꯥꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯎꯃꯪ ꯑꯃꯅꯤ꯫ ꯀꯤꯅꯤꯡꯉꯩꯇꯅ ꯊꯜꯂꯕ ꯎꯃꯪ, ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ 20% ꯆꯥꯡꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯅꯤ꯫ ꯑꯗꯨꯒ ꯄꯥꯛ ꯆꯥꯎꯕꯗ ꯍꯥꯏꯔꯒꯅ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇ 10 ꯁꯨꯕ ꯆꯥꯡꯗ ꯂꯩꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕꯣꯡꯕꯤ ꯍꯥꯏꯕꯗꯤ ꯂꯪꯁ ꯑꯁꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯃꯅꯤ ꯑꯦꯃꯥꯖꯣꯟ ꯔꯦꯟ ꯐꯣꯔꯦꯁ꯭ꯠ꯫ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯊꯤꯖꯤꯟꯕ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯤ꯫ ꯊꯤꯖꯤꯜꯂꯤꯕ ꯈꯨꯗꯤꯡꯒꯤꯁꯨ ꯑꯉꯛꯄ ꯀꯌꯥ ꯎꯕ ꯐꯪꯂꯤ꯫ ꯖꯤꯕ ꯈꯛꯇꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯖꯤꯕ ꯀꯌꯥ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯆꯥꯎꯔꯥꯛꯅ ꯖꯤꯕ ꯃꯈꯜ 150ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯃꯨꯠꯁꯤꯜꯂꯛꯂꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯁꯍꯔ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯏꯜ ꯗꯣꯔꯥꯗꯣꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯁꯦꯟꯆꯨꯔꯤ ꯑꯅꯤꯃꯨꯛꯁꯤꯗ ꯁꯍꯔ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯜ ꯗꯣꯔꯥꯗꯣꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯑꯣꯏꯅ ꯑꯗꯨꯃꯛꯁꯨ ꯂꯩꯔꯤ꯫ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯎꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯖꯤꯕ ꯃꯈꯜ ꯈꯛꯇꯗ ꯂꯥꯈ 5,000 ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯖꯤꯕ ꯃꯈꯜ ꯈꯛꯇꯗ ꯆꯥꯎꯔꯥꯛꯅ ꯉꯥ ꯃꯈꯜ 3,000ꯒꯤ ꯃꯊꯛꯇ ꯐꯪꯂꯤ꯫ ꯑꯃꯗꯤ ꯔꯦꯞꯇꯥꯏꯜ ꯃꯈꯜꯗꯅ ꯑꯃꯨꯛ 350 ꯍꯦꯟꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯎꯆꯦꯛꯇꯅ 1,100ꯒꯤ ꯃꯊꯛꯇ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯎꯔꯤ꯫ ꯄꯟꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯅ ꯈꯪꯂꯕ ꯖꯤꯕ ꯃꯈꯜ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯈꯜ 100ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯈꯜ ꯀꯌꯥ ꯑꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯗꯤꯁꯀꯣꯚꯔ ꯇꯧꯒꯗꯕꯁꯨ ꯋꯥꯠꯂꯤ꯫ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯗꯤ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯅꯤꯡꯗꯕꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯇꯧꯏꯕ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕ ꯇ꯭ꯔꯥꯏꯕ ꯃꯈꯜ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯃꯄꯥꯜꯒꯤ ꯃꯤꯑꯣꯏꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯇꯥ-ꯂꯪꯕ ꯑꯃꯗꯤ ꯇꯦꯟ ꯀꯥꯞꯄ ꯀꯌా ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯐꯥꯎꯕ ꯇꯧꯏ꯫ ꯑꯗꯨꯒ ꯑꯦꯃꯥꯖꯣꯟ ꯔꯦꯟ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯀꯝꯃꯨꯅꯤꯇꯤ ꯇ꯭ꯔꯥꯏꯕ ꯃꯈꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯁꯨ ꯃꯤ ꯆꯥꯕ ꯇ꯭ꯔꯥꯏꯕ ꯃꯈꯜ ꯀꯌꯥ ꯑꯃꯁꯨ ꯎꯃꯪ ꯑꯁꯤꯗ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯇ ꯅꯠꯇꯅ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕꯗ ꯐꯤꯔꯣꯜ ꯁꯦꯠꯄ ꯌꯥꯎꯅꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯤꯖꯦꯠ ꯑꯁꯤꯗꯤ ꯎꯅꯥ ꯋꯥꯅꯥꯅ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞ ꯈꯔꯅ ꯐꯤ ꯁꯦꯠꯇꯕ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯅ ꯆꯨꯝꯅꯇꯪꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯥꯔꯠ ꯈꯛꯇꯗ ꯐꯤ ꯁꯦꯠꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯡꯂꯨꯞ ꯃꯈꯜꯁꯤꯡꯁꯤ ꯇꯥ ꯑꯃꯗꯤ ꯇꯦꯟ ꯄꯥꯏꯗꯨꯅ ꯁꯥ ꯎꯆꯦꯛ ꯐꯥꯗꯨꯅ ꯆꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯩ꯫ ꯑꯗꯨꯕꯨ ꯃꯩꯗ ꯂꯧꯗꯨꯅ ꯆꯥꯔꯕꯁꯨ ꯃꯨꯟꯕ ꯃꯨꯟꯗꯕ ꯐꯖꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯎ ꯃꯁꯥ ꯃꯥꯟꯕ ꯎꯆꯦꯛ ꯃꯈꯜ ꯑꯃ ꯎꯈꯤꯕ ꯂꯩꯕ꯭ꯔꯥ? ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯛꯂꯣꯟ ꯂꯧꯕ ꯍꯩꯕ ꯎꯆꯦꯛ ꯀꯌꯥꯁꯨ ꯂꯩ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯉꯛꯄ ꯐꯪꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯑꯦꯃꯥꯖꯣꯟ ꯔꯦꯟ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯛꯄ ꯎꯆꯦꯛ ꯃꯈꯜ ꯀꯌꯥꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯉꯛꯄ ꯑꯣꯏꯕ, ꯌꯦꯡꯕꯗꯗ ꯎꯆꯦꯛꯅꯤ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯂꯕ ꯎꯆꯦꯛ ꯑꯃꯈꯛꯅꯤ ꯄꯣꯇꯨ꯫ ꯄꯣꯇꯨ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯎꯆꯦꯛ ꯑꯃꯒꯨꯝꯅ ꯍꯦꯛꯇ ꯎꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯁꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯎ ꯑꯗꯨꯒꯨꯝꯅ ꯃꯁꯛ ꯂꯧꯗꯨꯅ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯅꯨꯃꯤꯠ ꯀꯌꯥ ꯑꯃꯗꯤ ꯄꯨꯡꯖꯥ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯕ ꯉꯝꯕꯒꯤ ꯃꯍꯩ ꯑꯃꯁꯨ ꯎꯆꯦꯛ ꯑꯁꯤꯗ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯥꯏꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯎꯁꯥ ꯑꯀꯪꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯄꯣꯇꯨ ꯑꯁꯤ ꯑꯦꯃꯥꯖꯣꯟ ꯖꯪꯒꯜ ꯃꯅꯨꯡ ꯑꯁꯤꯗ ꯀꯦꯀꯨ ꯂꯣꯠꯄ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯎꯆꯦꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯃꯝꯕꯗ ꯁꯛꯇꯥꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯄꯣꯇꯨ ꯀꯧꯕ ꯎꯆꯦꯛ ꯑꯁꯤ ꯑꯃꯁꯨꯅꯤ꯫ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁ꯭ꯠ ꯑꯁꯤꯗ ꯂꯤꯟ ꯃꯈꯜ ꯀꯌా ꯑꯃꯔꯣꯝ ꯂꯩꯔꯤ꯫ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯤꯟ ꯀꯌꯥꯁꯨ ꯂꯩ꯫ ꯑꯗꯨꯒ ꯑꯦꯅꯥꯀꯣꯟꯗꯥ ꯂꯤꯟ ꯑꯁꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ 30 ꯐꯤꯠ ꯃꯨꯛꯀꯤ ꯆꯥꯡꯗ ꯁꯥꯡꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ
Malem asida khwaidagi chauraba lin asi matam amada lairamba Titanoboa hairaba lin asina oil. Lin asi 42 feet muki chamda san. Amadi Amazon forest asida research tawduna laikhiba Pacific Cover researcher asinadi forest asida 62 feet tagina 70 feet phawi changda changba anaconda o fangli hai. Nuksiraba viewersingna amutang khalagi yangbiu 30 feet sanglaba lin asina imangda lairabada adom kari tawbigani. Amazon River da laiba electric eel asigi current asi kayam kanbai. Masina mi sihanba yabra. Aduga makoina current asibu karma matanda thadokpagi. Electric eel asigi current asi 600 volt fawa thadokpa ngam. Electric eel asina makogi current adu thadok nga amadi hangoina jingbada makogi machinjak adubu sok tawduna fai. Adubu current asinadi miyobabu sihanbadi ngamdi. Adubu electric eel asibu taraina khanbadi yadi. Karigumba adomna Amazon River asigi ipa iyai asida iroiduna lairingaida electric eel asina current hajin thadokduna mai chinganbagi mawng adu tawduna lairabadi iroiduna kamfal yodringaida adom iraknaduna khudong thigibasu yaribi. Amadi electric eel asigi hingbagi matam asi labadagi amomna hena punsi. Labana chawrakna 15 years amadi amomna 20 years muki changda punsi. Aduga makhoi asi chawrakna amungtangda marum lising ahunggi mathakta hena kokpa ngami. Amazon forest asida America gi tim amana umang asigi akoibada kari leibagi khangnaba drone paihadra yengba matamda karigma mami khara leibadu thenaki. Hairiba mami asibu geoglyph hainasu khangnari. Forest asigi tungala mafom kayada geoglyph uba phangari. Amazon forest asida geoglyph asi chawrakna 450 henare. Makoisi kuiraba matumdagi laiklaba kaya amarumsu yawi. Chawrakna 3000 helamsu yawi. Adubu geoglyph asi kari kamdongna lairambano haibadu wahang oina sumak lai. Makoisi elenga related oibra hainasu haiba yawi. Adubu chapchaba pakum adudi ngasi fawda laitri. Peru hairiba leba asigi horofam oiduna Atlantic Ocean asida river asigi pantamfam oiri. Prithvi asigi oina khwaidagi sanglaba Nile River gi hemathangda leba Amazon River asi 7000 km sang. Matam amada Amazon River asigi ising asi iranglangna lunangba ama oiramlibi. Adabu saukhalabagi matung induna lakpa kaya asina river asiga naknaba mafum kayada factory kaya thamjilakpana maram oiraga river asida mosin hanbada hena chawna mateng pangduna lai. Amana river asigi ising asi thakpa yabra natagana yadabra haibadusu aikhoi punna amu khangminasi. Karigumba factories kamana napa river asigi ising adudi afaba oidi. Aduga atopa mafam jaga singdugi ising adusu thakpa yaba oidri maramdi ising aduda mahikna singwa kaya yawi. Aduga Amazon River asi chawrakna tributaries 1100 ki mathakta lai. Aduga river asida nga makhal lising ahung mathakta su fang. Masini Amazon River asigi chawrakwa ufung khara. Video asibu atomna pambirabadi like comment share tawbiba kawbigan. Aduga channel asida ahanba oirabadi subscribe tawshinbiu. Loinana bell icon adusu on tawduna thambiu.